मैम ngasi video sina akhoi gi kasar da lei ba akhoi gi musician hai tar ko akhoi mitei musician hai tar mitei musician da jamna awat pa lei ba hai tar ko asina maram oi raga akhoi gi hana da gi lei ba musician team ama khakna akhoi gi mage puna mak thongba ngam da ba maram sina keno to raga akhoi gi nauna hogolakpa naharon yamna hotna ba kan ba hai tar handaki nauna thorakpa anoba ben ama khak akhoi gi isai lamdai gi isai nungai gi lamda masung thabal gi boiraga su kasar gi oina khoi gi yam kanna hona jarakliba ben am khak nauna thorai oiba ben asi gi mingdi chumthang ben koi khoi anouba isai haidi aduga jaiba singer sing haibadi makhoi su masa masa gi oiba isai tongana keno na tabda cover song na tabda masa masa gi oiba isai tongana puthopagi wakhal su leijari ase tap tapna am koi honor kani mayam gi support mathau tai masige siga mayamna support tawbiu amasung tawminasi aikhoi mayam punna awa nungai saruk punna yaminasi haibna aikhoi gi hona jariba mayam busu puning thogot po oina aikhoi gi adum birthday program khangde aduga gi kanagumba gi luhongba gi party khangde ajigumba adum program da mayam thawai jauna hakjang jauna hona jariba asibu hona jariba ben asibu puning thogot piu haibna haijari ben ai ucharke makoina practice tawbagi mawo Nah,
Good.